mayambu ahanba makthada kanglele pungori channel gi makedagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira powari ama mayamda khudol tamjage haiduna poduna laksari wari asi lithok charapa matamda choikiba langkiba kaya yarabosu mayamna nusibiduna ngakpi haiduna hajari aduga amana channel asibu mapung phanba matamda saruga biboina ado madomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wori thaglapa matamda ado madomgi phone da phangna bagida makta adu de wori sia hongna ba tokjaragi aigi minga se sana tomba kawi laifam di imphal tagi khara hai tharaga leiba khumkang amadagi ni ai si matamgi matung ina college ase loisilli aigi simpham na waja oi basi amna pamlakpani piklingai matamdagi hauraga waja oi basi simpham ase asuki matik yamna pamlai aduna college tamna ai su angang sing khara takduna tuition khara tawrai asum tawduna ai se college loisilaba matung tawpham chafam ase pang hekta khanglamti makha tamthagi khalabasu yumgi paisa leitaba maramna ai se tamthabasu farak yamna tarami nong monumit ama imane babane isanu pinyai khoi mari pulap leminari ngai thanjaduda aina sumna haiki baba college loisili tuition khara tek tawbasinadi masinadi kaya thojongna oi kataba mande waja ama oinaba aisu yamna khana honabani adubu waja se hojikti amata su sangnade school singa sisu waja amata hangde haidana loina hainai aiki wa phamadu de imana ado kedok sai bano nangi apambada hayo aidi waja oi base kaya thojongna pamboidi sarkar gi senariba police la natraga ARP ra aduda oina nangsi selhaning bani as ima sarkar gi thabak taw bai basisu paisa leitragadi farak yamna taba thabakni aikhogi imung manung asida paisa nungsagi hena awatpa amata leite haidana thabak ase sangani haibasu leite paisa asisu khara makhidi yamna sangaduribani khutal lupa la amani pairaga hekta sangba yaba nate nangna hairi dusu summi ado kari khana sa haibano baba aina pambadi mamton dusu mahangna puriba school ado maduda principal oina su oi aduda amuktang ozagi simpham ase hangbra haiduna aisi yang haningi baba na muktang hanglage yengira yengi nangi mamton gi number do madudo ina phone tawraga aisi hangi haiduna baba na phone adu tawre mamton su call ado paikhalakle maduda mamton na ibai ozagi post ase angkagi oza amadi thakai sigi matungdam hak tokhrani aduna oza amadi hangadoribani saukidara sisu toklage haidan hairai ado ibungo na pamba oitaragadi saukidar oina oza sisu oiba yaruitrabra amhaki makhada assistant saukidar ama budi laigadoribani school ase kharasu chawbanina saukidar ani sudaba yadaba babada hairaklami aisu yare haidan hairakhi saukidara su oi aduga oza su amu oibasi tolop su khara wangkhakya haidana mamton hairaklami aisu hoi haidana yakri mamton hoida sangba matamda aisu tuition khara takduna angang sing adu lairake haidana wakhalda khalakle mamton asu makhoida ka hangba malai madudoina pulap leiminaraga nasenupa gi sukari no khara takpiru law haidana hairakhi aisu mamton hairakli ba wafam sing adu da yare mamton da ina mamton aisu hafta sigi manung dai lakna batawrage aduga dai da leiriba angang sing adu maduda takpi tambiba khara tawraga aisi thakhai do ngairage haiduna mamtona su yarakli aisu madugi matam do phawada ngairaga aisi sanaba yamna honarami mamton daina lakya hakiba matam madu suri aisu mamton hoida chatli mamtona su ai lakba kantu da yamna harau tawrami mamton hoi puri ba school ase khara su chawi aduna angang amaga su chokidar oiba puminaga doribani angang adudi mamton hoigi laikai dagini aduna mamton ado asuna ira kengonda chokidar oiga doriba angang ase su hana pura mo haiba yade ado hojikti nokoi ani suga doribani haibada mahak su yarakle asuk chawkhraba school ase mahak mathanta pana badu ngamloi haidana mahak su yarakti adubu mi ani suraklani haibada mahak su yare hana puramba chokidar ado lamsu khara lapaga madugi sumathakta mathanta naga pubaduga school asinaga saubaga yamna pharak taraba jani apharisi
Agyan taana sida leiro nase nupaga nanaw nupiga si khara takpi tambiba tawro makoi se haiba ngangbada khara su indi class ya asum wangkhalakpanara ngangna saknabga ama thek yadi mamton mogi chahi lamdang se adum tawdi tawbani class 6 7 karak pa haiba si inkhalakpa matamgi masada sunung sinungolgi khara tawjarapa matam goibaga ngangna saknabasu khara pharak tabani mamton ai su phari iru mai thalu jaba mutang tawrukhigi hoi takthoro asum tawdana numit tumadi hauri mamton hoja numit manga taruk ni sujilak laba kandu daisi mamtona makhogi angka gi oja du sutokri aduna nang lakpa horo haidana isi numit tumadi school adu da salami school adu da gi makhada assistant oina pugadaba chokidara du sulakli ayu nganta simadi aina khara pugadari haibadi school laktringai tanja oja sing school laktringai tanja da aina hana laktuna school asigi amorakai amadi loising coaching gadaba kaya sing asi aina tawro hai aduga aina class sangkraba matamdana aigi makhada lairiba assistant ado mahakna tahorake hai ai sodum na hairakpa kandu da yari masigi matung da isu school adu da oja oina puba hori ahan bakaba numit adu da isu school adu sengdokpa haibado irami school adu aina heksang bakandu da isa se karigumba khredi adu makphorami school adu asuki matik su yamna sawi aduga misu kanagumba amata leitabaduda aisu wakhalda ahan banaga sangbo iseli kitang di nungairamde school ase ahan basangpa matamda ishada kaino karigumba ama iphau phauri basina karigino aigi wakhalna pangkhanda khanjinbo irambasu yaida haidana isi school adugi sariba kholiba singadu tasing khomjindana isi tawrami adumna tawduna lairingai tanjaduda ahan boina lakpaga oisili school asigi mathak thangba saruk toilet thangba maike somda karigumba makhol khara tarami toilet thangba maike somse khara tongtak oina su tawi toilet thangba maike somda karino toilet manungda mi sangbaga yawba sala mi di kanagumba amata sangnadabanida haidana wakhalda khalli phare ai horen gyan tana mamtonga muk lakminnarage haidana isi tholakli mamtonda tawkiba wari pumnamak singado amata ti tamlamde ai su sai sing charaba kan ai si school ado lakpa horakle ai ni school sangkraba kan aduda ai gi makhada pu hori bangang ado mahakna amuk pu hore namitumadi ai si hanba goisili isa se kitang sungawi waza se punsigi oina hanba goisili madugi sumatakta tuition tawbagadi khara khena banina ai su wakhalda kitang di samamna ba haibado irami hana lairambo waza sing aduga khara tana duna isi experience kaya laina bani hadana yamna kana tawrami ai si yumda halaklaba kanduda mamtona sumnang lai sanatomba angang singa do takpado kamai tawge mamton nongbudi nungaida aduda ID school asida ahan bana goisili angang singa duga sakhang mai khang na boina lairakti kaya thoidona takpadi oidre mamton ado angang singa du su haiba ngangbada inagada ba mali school asida tholakpa satra singa sa ayambana loina phana di tholakpani ngauksina ba marakta budi dum yaudi yawi mamton adu budi angang mayam ama tamlabanina marakta dum yawpata bani asum haina mamton kai ka siwari watai sanaduna numitumadi hokre mathangi numit asida isi school asigi get adu aisu ngantana hangtokya haidana parap satli aduga school ki campus manungda sairiba kholibasin lambi saphamda sairiba singado loin ekta tathokli adumna aina lam situna lairingai tanjaduda school ki counter lairiba maike somdo maduda se sang khara saikhaibagi makhola maina tarakle se sang saikhaibagi makhola si mathakta hungatana sanabagi makhola maina tarai counter thangba maike somda natra manida aduga kari se sang singa se saikhaidana sanabagi makhola matarakli basina haidana isi tuminang hyak lepaga lairami makhol singa du sung hyak taram laba matungda amuk sablepkre adumna tawduna lairingai tanjadu da isu wakhalna khanjimba noiramba yai haidana makha tana lamado muktasilakle adumna muktasin bahorak laba kanduda school gi lairiba phan singa do maduda kana gumba amana kakhatana songdana sanabagi makholama phan singa do makhol thorakle makhola du hektar pakandu daigi sasi karigumba ama khan bahorkle school asibu tamna brane
tamnariba haibadura hoida lamhang tumangda sabanina khara makhadi tamnaba tabani as onthokna hineroidrida haidana wakhalda khalakle tarakliba langbagi makhol singasi class 3 thangba maike somdani aisu wakhalda khanjana duna kanano amuktang de leibre yengge haidana wakhalda khalaktuna class 3 thangba maike somda aisa lakle tawbada boin hekmana waide yobak matamda kanagumba amata sulairamde makhol singa du suloin hekta lepre aisu wakhalda karigumba khara khalakle school asidi laifam so khara kan basanina soidre masi tamna ba soidan oigani haidana class 3 gi thangba maike somda si thong aduda lok adu hangle aduga manungda jangsinba matamda phan sing aduda kanagumba amana song dana satkibagi mami so amata tabu ute school asi ai shorin di mamton da muktang di hangi masi khradi tawre haidana isi sengdok khotok sing adu loina loire school gi thariba phan sing adu suloina sengdok pa loiraba matunda ai gi assistant oina puriba biki adu lakle biki adu laklaba kan taina biki nang gitar namu yaure ai si yumda su kitang thuna chakningi adu nang sungyak sanghoro mahak su hoi yamba haidana lehore ai su yum tamna laklaba kanda iru mai thalu jaba loisilli asum tawdana isi school timing adu yaraktre haidana lakle school gi hap ki matamni ai si mapanda thorakle biki kai ka singyak tang su phamina duna school asigi maramda wari sanai biki da ina sum nai biki school asi kari no khara tawbra yamba haibadi aina haidi school asi tamna khona balai gi tingi maramda khara tawbra hangbani da nang bu thengna bro aidi kari no yamna thengnai biki na sum nai rakhi yamba school asi laifam kitang su kan di kan bani ado khangdi aidi kaya he na bu thengna di ado yamba bu kari thengnage ai su biki da aina thengna ki basinga da loina tamle maduda biki na yamba mamang thakta gi horaga masida masibu koliba iswara si khara marak ta mathi phongi haidana adum haidi hainai aduga mamang thakta school ase sadrangai mamang thakta nupi amasu thori yalaga sikhi haidana tawkhibani charakna ngasidagina aikhoina khara angang oiringai matam chahi kunmuki mamangi warini adu khangdi hanadagi hauna laifam su khara kallaga laisille aduga tawribra khangdi ai sumadu mali as khangdreda gyan menga ma thek ta de asumna wari sana duna laijengai tanza duda ai su class ma tam yaure haidana sangle numitumadi biki sima sadu kitang chu nungai te haidana haikibani mahak su school ase loisilak laba kanduda mahak su kumlage haidana kumkri school gi get adolon sinba amadi thongnau sing ada loina lonsin basi aingonda tarami ai su biki aduna mahak na masangam de haikibududa ai su hoi nang ngamdradi kumlo ngasidi ai tahorage haidana ina lehore biki do suma sangam de ngasidi koksik le haidana hankre school ki chhatra sing waza sing adu su loin hanakre numitu de ai gi sada ki ba mata su yaramdi ayukta tawkiba kaya sing aduga maram moiduna nungthilasi ki pham thokpani adubu isada mata ki khide ai su thongnau sing adu suma sumlon silak laba kanduda class 3 thangba mai ke som se lon silak ki haidana tawrami aina adumna lon sing ke haidana nungthil gi mata maduda thongnau sing adu lon silak pa hora pa kanduda thongjau thangba mai ke som da nungsi sumana mata sitpanate mi su kana gumba mata jana banate thong adu yamna kana gumba sapu kana gumba misak amana gamlauna thingjalai aduga thong adu mathanta phere haiba makai mathanta muksu hangdoi matawa dudai sa se khampre khangi thong adu yamna kana sapu thomjin khibududai gi sa se khampre khanglami ai su maya se khampre khangtuna laithok tuna yenglupa kanduda mami sami oina nupi ama haiphet chatkibadu thong adu lalaga ai su hore mataw dudai su kana no haidana thong tamna lakle hathu thong tamna lakpa kanduda nupi adu amuk laibu uramde is onthokpagi school ni da masigi class 3 asina khit maheli ai mantonda ngasai se hai se khalabasu loina kauri onthokpagi matoni da haina school adugi thong na pumna maksing ado loina thingjilaba matung dai se get adu lonsil le
Get adu lona lairingai tanjaduda school asigi manung thangba sarukta kanagumba nupi amana law khongduna sanabagi makhol amai sitarakli. Mataw adum hek taraklaba kanduda igi sasi karigumba kharadi phaurakli. Nupi ama mafam asida sikhi haibado mahaki thawai mirel na oikadoribra. School sida miyam tilingai matam ama taunaringai matam dadi karigumba amata sutaramde aduga misig tharaklaba kan sidadi adum tadi tai as onthokpagi matawnida haidana isi nungsuk nungsana na thorakle. School adugi gate mapan wai khara sathoraklaga dukan ama lairami. Dukan aduda isi wakhal nungaita lakpaga horen school kumbaga saka sagi haidana isi kangho amasu lairami. Dukan asi hotel swahpet tawi kangho borasu khara yoli. Ine kangho do lupa kungi pibiro dukan phamliba ine aduna supirakle. Ibungo wakhal khara nungaitabra. Ine kaso thudokpa tawdida aisu school manungta tawriba pumnamak singado ine da muktang tamlaga khangan sira haiduna wakhal da khalakle. Ine ai kanomta hangeba ine aduna so hangwa hadan hairakhi. Hauji aina wazaw nariba school ase masi hanadagi hauna khara dum tawbra. Ine do so aina hangningliba wafam singado mahaksu lamba phanglamde. Haidi kari haibano ibungo. Ine aina haidi school asida kari no khara satra tawi ayukta sumangaire hojing haktangi mamangda sumangaire nupi ma class 3 thangba mai ke somdama mi sami oina lanthok tuna satki ani yengloba matamda su kanagumba amata lairamde aduga hojik soina get asilon sinduna halakpa kanduda school manung thangba sarak odomda nupi amana law khongduna sanhawi as khangdride ini aidi school asidaga lakpanaga nauriba matamna goisirle. Aidi sasakaya hainadaba haibado oirai. Ini aduna soegi wafam singado taraba kanda mahakna sungairakhi. School asi mamang thakta so haurega laifam su kitang kanbani. Madugi sumathakta ngasidagi na sahi kunmuki mamang da sunupi masa masikibani. Maduna toriba sala. Adubu school asi sadringai matamda tawkibani. Haujikti pharambasu yareda. As khangdri ne aidi makhol singa sedum toina taraklabanina isa sa kaya hainadaba haibado phaurakle. Asum tawdana wari watai khara sanaraba matungda inidagi aisi wari watai singado khara su khangle. Tawbadabo wari singado di kaya thoidongna khangba makti oiramde. Aika saukidar oiminariba biki ado mahakna tamlakpa wari dagi kaya thoidokpa ahembadi oiramde. Tawbadabo ine dukan phamlibasi mahak sumayumda halamdai ki tanjada marak-marakta khara tai hai. Asum tawdana isu wari watai khara sanaraba matungda yumda halakle. Aisu sara wana mamtonda wari singado loina hawi. Mamtonna mamang thakta sahi kunmuki mamangda masida nupi masa masikibani. Adubu kasu thudokpa amata tawkidabani. Laigitingi kari no khara su tawkhi haibra adum tawkhrabani. Adugi matung sahi ani hum lairaba matungda mafam asi school sarakhibani. Asum tawdana mamtonga wari watai sanadana numitumadi adu makhaukri. Masidai kaya thudokpa angakpa amata tawrakhidre. Aisu asum school asi puraklabakan sahi ama mukimaya asidi kasu thudokpa amata tawkidre. Adubu nongma amadi isasi ingangakna yamna khanghogdana karigumba thogdok kharadi thokpa horakle. Numit ado hayeng Teachers Day ni haiba numit aduda aikhoisi semba saba tawrakpani. Teachers Day numit ni hadana aikhoisi semba saba phajana tawrabakan satra sing aduga yamna phajana semlammi. Aikhoigi hall lairiba maike sumda aikhoisi sitpa sengba decoration singba tawringai tanjaduda satra mana sumnai rakhi. Sir, aikuna semba saba tawriba sibu pung kya sanglaga sagadoribano yamna kuikreda. Sibu yatpa loiradi napadudi kaya thudona kuibo oidabani loiranida. Asumna haidana aikhoisi lairingai tanjaduda aisi mapan khangtok thokninglaklammi. Toilet thangba maike sumda aisi chatlammi. Aina toilet tawringai tanjaduda toilet manung aduda haibadi thangnabada lairiba toilet ado maduda nupi amana nokhiyadana makhol tapna makhol thoklibado aisu tarakle. Nupi du sumurum nganglaga karino maron mari amata khangdaba wa kaya marom mangangle. Aisu matawaduda karino haidana khalakle. Toilet thangba maike somda muksu tawriba si karino nupi masa man lairabra maron mari somata khangde.
haidana ise parap thoraklaba kanduda thangnariba toilet ado maduda thong ado hangtoktuna yenglubada mami sami oina nupi amagi mitam gumna saklauna phaklang aduda phawdoklaga sakhibada shu hore nupi ado musinmui masak masa somata khangde madu uroba kanda igi sase kiban yaraktre aish haujik doribadudi mitmang asida taseng na uredana as onthokpagi matawnida haidana ise lairingai tanjaduda sadra angang nupa masa malakle magna sar haidana kaurakle aisu mai ise laithoktu ni yenglupa kanduda angang nupa masa do madugi matung thangba sarukta musinmuba nupi ama lepaga laibado aisu haipe urakle mami sami oina uramlaga satlauna mangkhibani madu hek uraklaba kanduda igi sasi amukka sukirakle aigi mo motau kaya sing aduda sadra angang nupa masa aduna sir kaidauragi aisu ngi haktang di giana semang lubani adugadi angang nupa masa aduna toina kausilak laba kanduda aise wakhal lakle kasu tawdi nambu mapan thokya haidana lakpro hoi sir phare sir hana halamage ko haidana ise lakle numituda tawkriba thodopum namak singado inga simaksu kawba mata laiti aigi mimang asida hek mangkhibaduda aigi sasi kibana yaraktrabani numidang wairamgi matamdu phawbadai khusi decoration adu semba loisili tawbadabu class 8 9 10 gi angang sing adudi adum lehawi ayuki matam adudi school asyasu ki matik yamna sawbanina sitpa sengba tawna ba hotnaringai matamda matam asi yamna sanki adumna halaklaba kan angang sing adudi mayumda loina hanakre biki ibani khaktanga hewri biki da ina biki ibani shu matam asi thengle ab thong asi kitang thuna lonsilaga yumda halasi mahaksu hoi haidan hairakhi numit adasu tarum tawraklaba kan aina get asi lonsin bahoraklaba kan class 3 thangba maike somda musinmu ba makai numidang wairamgi matam na goisili nupi ama sabingduna nupi amagi mo matawda leplibudo aisu urakle madu urubadaigi sasi tu sungkhiba khangaude nupi adasu khajik tapna lakpa gum tawi aina biki adasi ngula haidana biki de ngalli biki suma sadu uraba male mahak suma sase kari gumba khara itaw tawre haidana mahak so hairaklami ada urisi nupi amagi mitam natro mane sine nahan makai aina uribasi thonga se khara thuna lonsilasi aduga yumda hanaba tawrasi haidana thonga do thingjalle adumna thonga do thingjalaba kan ai khusu khara satpa horaklaba kan duda get thangba maike somda kari gumba kharana safu kana gumba mana thingjalapagi matawgumna donglawna makhol thoraklami manung da miso kana gumba amata leibanati aduga manung thangba saruk asom sida nupi amana maron mari so amata khangdana murum sombagumna tarakle biki bani su tawri bapum na maksing ase karino haidana haiphet yenglei aduga salase haidana ibani se walan amata ngangdana ingkit piduna ibani se lakminare asum tawtana mahak sumayumda hankre ai suyumda yoraba kanda ngasai thengna khibasing ado mamtonda tamsi kadai tamgumsi kadai aina mamtonda tamuragana school se waja onin tadana mahak sumare mara haure hairakani haidana isi tamdre school gi teachers day adu sumapung phana loisili tawbada bu teachers day ki loisin bakan mapung phana loisin khraba kan du da satra kharga ai gasi school adu mapung phana loisilami phan sing adu mafam sana loisilaba kan ai si school gi mathak thangba saruk ta lairiba letrin lairiba maike somdai se lakle adu bu letrin lairiba maike soma sidi numidang kana gumba amata leitabani na mai so mata thande ai so ai na paina riba phone adu mai kap tana lakle isa so akiba mata yaude numitumadi mi sumarang kaina khara laibaduda asum tawdana isil mai kap tana lakpa kan letrin thangba maike som kitang sangsilaga lairiba urinal setoina tawrage haidana isi madu tamna lakle ngarang tawkiba mataw singaduna isi letrin thangba maike som si sangba kitang di nungaiti aina mapan thoklingai tanjaduda kanagumba amana letrin thangba maike somda letrin amagi manungta ki kanagumba amana thonga se lok on tawduna tamna haidurakle aina khaluribana mi sangi pra haiduna khalubani mapan thokpada loisilaba kana isi mai lai thorakpa kanduda nupi ama musin muba makai aingonda mamai se tamna laisilami
Madu hek urakpa kanduda aigi saasi kibana yadre. Khong asisu thangba amata thoklamde. Nupi adusu wa amata ngangdana tumina adumak lepi. Aisu munna yengi. Adamna munna yengngaringai tansaduda nupi ado mamai lai tharaga asum tapna sakiduna mami sami oina adumak mangkri. Aisu isasi kibe malaktana khongdagina kok phawbasi tusungkiba khangawde. Adubu satabadi yadabanina aisi mihul phatharaba matungda school tamnamuk lakle. Numitugi akiba thokdoksing adusu aina mamtonda handakmukti tamdaba yadre haidana yumda halaba kanda mamtonda tami. Mamtonasu school ase amutang dilai khuramdaba yararoi kari no yamna tawre. Aduna handakti lai amutang di khuramge haidana nonganbaga school asida laikaidugi maiba phawba mapuduna school aduda tawriba mayam singadu lai khuram thokle. Madugi matung tarakpadadi kaya thudokpa aigi sasi thengna khidre. Biki gi masada su thengna khidre. Adubu matam kharagi matungda baba se heart attack tawrakle haidana ikhang khangawdana aisi yumda chatli. Baba da su masada heart attack tawre haibagi wani siba makti sihawdre laibak phadana. Baba su masado ngamdrabanina aisu matam kharadi yumda lairoi. Asum tawdana matam khara aisu school adu punaramlaba matungda tanzana yaraktaba maramna aisi thokle. Aduga ina oza oiringai matamda tungsilakpa paisasing amadi yumki hana lairiba paisasing aduga maram oiduna aikhoigi thongalda dukan masa amadi phamjare. Aduga matamgi matungina isu yumban punsida khongdarakduna aisu nupi angang thiraklabanina dukan ase khara chaukthoktuna phamle. Masidagi lakpa paisasing aduna imung manung ase haujoji maksu yamna komna haina punaba haibadu oinari. Wari ase matang asida loisinjare. Karigumba wari ase nungaibiba taragadi like amadi subscribe share to biro mohai dunai jari. Aduga amana adom gi isada thokpa seng bawari sing lai biragadi aikone pithok jari ba WhatsApp number asida thabirak na bani sing jari. Ngasigi oina di matang asida lo sinjarage. Mathangi wari da mohna thengnarasi ima laibak na yai phare.